Parikya tawriba satra nattadawna koiba chatpa yaba chatluraga mayumda thengle hairakanduda hanjilaklam. Dorena Nangna chatlibali chatchajatsi karamba machana chatnage. Yumsida nang lehoge haibra aikhoi chatkro haibra makhal. Raspberna aido imanabagi mayumda practical gi wa khanarambane baba. Aduda thengdokre. Ngasaina mamada haikrabani. Nachindo thinu ne. Theory phawa paningdaba nangna practical gi tanarubani hairaga aina thajagadrane. Asengba haibada thajadraga kaidi upaile. Aina bo hairadi adum lana khaladaw. Sidani. Aina migi da chatlaga lairik parudoise. Lairik padoiba. Nasagi na haitambagi notes masing sunaba leitaba nangnasu achumba saribani ne ha. Mama. Hai, Mamta. Thoglo. Nachanupa si Yaroibi wangang nasi. Ma leibadagi laikai mamangda maise. Hanggat na thangatuna chatpa ngamdre ne ise. Mapana sauna ngangido nachungba natte. Makut nama pocket homduna taningdagum leiram. Thoiba, nang hala abro. Chak thibirage mama. Ngasai kay phone tawbadubu paiba yadraba. Paige tawbani. Aduda pai hodre. Aina nahana layo haibaduda leiramadi kok pairoidro. Karigi paidaba. Ha. Phone later phone pairoi kaisi karamba machana mama mapada hainagene. Mama, hayuda. Aina hairadi amu oidaba ngange machinthi onsinaba talle kaina hairakan. Hainadiba dumbado isasu sauninghanba. Mashi khubaksina thajalakani ko mase. As, angta ngai khose makhoi pangso. Angta tap thaba yarin. Ho kuire ichana magi phone do mamai number chatre bera tawre na hairise. Ai khoina leidaba ilan bani. Migi macha semo pabungdi. Aduna tungda kyam kanarak pa haibado mathak karam daida khang. Aduga taksi sholaga dum kako. Aingonda ningamdana yengamaga. Mama su macha su amata oire sinine. Nanggumba mama mapana haiba indaba macha semdoi sharukpudi migi macha gyan taba hotna ningboina semjarugene. Pabungna saba yomni. Aigi hag amta leite. Matik maya tumba chaba phangjarise amuk yade leirano hairadi pharak tarni. Aduna ai kyam haijar. Hai, nang sumanaran. Nang pabung se sawbagi panghai hairini ne. Sawbadi sawramani. Aduna ne. Ai hek ubaga ai chatlage haibra natraga na khoi ni chatlo haibra na hangjulaise. Ai sha dugi wahangdudi khumdana dum leirabani. Nang nabu mi oirabadi oiraba aduni. Maangasu aini. Migi macha simi mayamdana pabungi punsida kyam kanaba oirakani. Hoi, sorat phawdi mayam changdana sonjarage kaidi hairakadra. Adusu aina kaigumba sothaba phibamda leirade. Hai, Mamta, chak pijaganu ko. Asuk phattaba macha sibo. Mama mapa oiba aikhoigi thakta wanga. Mana tawbana chummeda leiba. Hai, chango chatlo manungda. Naphiga do hongto ro yare. Ohoi mama. Chak charanu so hairabani na tanja char. Ai chara roigi. Lak boidagi ha kamba nganu thongba char. Imung se daw yadana ba chaw ko. Sa mayam do nang chaw. Nang na pulap tumhandoi ra khangde. Hai, khumuranu chango yare. Exam tawriba natro. Ngaha kainu yengucho. Ai su changaki. Nang na ngang se manghalabani ko. Nang na ngang se manghalabani. Angang na sawrise khara khajikti chumlabani makhoi paw. Makhoi pawung na migi mateng pangbiri haibada. Aikhoi kashu haidedana. Angang sigi tawgadaba thabak leiradi khetokpa ama kanna tawrise. Sidane karamna mathwai nungai doino. Aina ngangba wada phajana khumdab. Migi mama mapana apokpadagi hena lumna khanba. Asiki kaino ina tawduisibo. Haima, chapmana dro dudi. Aina magi kimta tawdabadi tahanganu ko. Ngasisu magi tuition gi form puragani laido. Yumda uniform hongdoklamlaga chak charini, yen maril charini entawraga adum thokre. Aduga hojikta halaisi karam kanda wari sanaraga. Ha, sini aduni na takadoino. Yarese, ngasigidi tumjarasan. Hayeng antado ai wari saraki. Aidine, wa amta hairoi hei. Ma tamgira tamoira, mangira mangoira tawjasani. Masana su gyan tadradi. Aiga chatlaga ngangnarasu ngangnaragise. Sauragane, afaba amta purak tawsu nate. Nangna thokpa ngangno ko. Aingonda mana onsinduna wari sadrinkai icha oirasu afaba pawtak lawsingdi pirar. Aduga mana oktabali chatlagana aidi hatokini. Henda henjilagana thawriba magi garido shingjangna yanba ngamba aini. Asina karamna ingdoinoba. Phajana warisu nongmata sanade. Phengat toida tawra layeba. Mama oibina khwaidagi nungsiba machasu mayam maraktagi thoidok hendok na mangau hena thiba machaduni.
Mamta makhuta chak pukhamdu pairaga changai. Ai jak chaningdre mama kaigi pusi leino. Ai ngasi di enchang hauba chara lai haidubo. Hai mi gi chara asune yum gi chak enchang khara chadaba hongna dene. Nang na khut hamba talasune mama inbigi. Si yum se palim leirambai leibani. Natradi na hana amagida amuk leiradamni. Nang pabungda sauningine haidana adumna panbadi tawhaideko. Fatte hairasu nangine haiduna mana sugyam hotnari mayamse nangbu kemta udabro. Mimangda tawdradi phajade haibaina mada tawbani. Paisa niruni isau tawrakani. Asi kok yam chanadeda. Adumna hainuse. Mama ilakese. Ayamdi charui ko pukse kaidure. Adasu hawrine haidana tangkai chasile. Thengna mamna hanjila ise tambida police ka thengnaradi hekta puramdoin. Nakhoina karimata hairudrasu. Akhoi baunggi mingkhak panbadane lambi phat hekta thadorakpini. Adugidi makhoina dum thinbige haidoini. Nungside haiba migi mingdi sizinnaine. Kanai machano hangbaduda khumbanida. Practical exam loibagane nong nini kanadana tuition hawrani haibani. Nangisu oza ahum marigi form lawrakpani ko. School gi ozaro. Ahan bai batch today nakhoi school ozada tamhani haibani. Adu loirakpada atopa ozada muk tamdoini. Thokti sangayam leire siraba magi. Hai school gi ozana pigadaba oiramnine. Practical exam do makhoina masak khangba mi oiradi mark pibada khara yengnadoini. Natradi hayeng wathaunine. Adudi atopa ozada muk tamhange haisina akhoi school gi ozado takpa hiroisiro. Wari diba. Adudi haideda nang babung ne hena gyan tanaba haibani. Nang nadi kemta tawbide hairi. Mana di nangi yam tawrini. Mama chaka pukhar thanbane hena thalliko. Yam male aigi tawbi kaina. Mayam tawbududa sum yaushin boiram. Ai ma suk nungsideba. Hai nang babung nadine nangbu yam nungsibani. Madu thajaba khra watlida. Mana lorpa phomdu kadaino yengi. Aine aduda chatpa ngamoi. Somda plan to play krabani. Hai nune adumna. Aiga chatlaga ngangna doini oja singdo. Se onkai lakese. Masimaga chako. Handakna roibu oirasiko. Lairik tu ngahak yengo. Migi da baba chatluido. Sida su yengba mayarini. Lairik baba na timi mama. Nahan kai silawdaba record to shinba chatlubani. Asi taardi amuk chaiba horani. Onthokna laina tammida ko lairik se ibungo. Mayek mayamdodi panglulurini. Aina sum laihanbai wanida. Hai phone metlaga lainu ko. Isai tarini na khumlakani aduna. Met kya haibu namba chatre baleyam. Aduna tu'i ama leirakan doi metlage. Tapna khanasi mama su patharurage ko. Phamungda longna hekta hipthai. Ngasai mamanaba makhoi ahum wari sabado muk ningsinglei. Kotho niti da wai ge hairo magi dine 10 out of 10 loin phangbani. Aduda lawthoga ngak napasi kaino. Ngautrangi type adu yaroida. Mai khu ido oja khaina khangbani. Karino maning mamang lawtho napaso dum khangkini. Adu iragana okhoina soi sabam tawrisi. Mondrang nungairiba haiduni mathanta nokfet ka tawjai oida muk chepi. Practical kaina school promotion gibo soi tawgira tawrira ko gyawira loi. Number chatte hairamba phone do lawthoktuna lakpada call tawseli amadusu machin hana thizele. Kaino sak kai mu haida walige tumoko. Kotho haige tawba. Karino aina call tawrise hayeng nangna diagram mayam du yega purakladi ngasai nganu du henba mamu pijani. Thagalati ki pijaba natine nangi side. Sijinnaraga thibong khra pijage habinine. Aina haiboiri tawbinida. Ado pau phajabam leirini. Akhoi dorense aigi form yam lawra malene. Aigi di lawramoini. Noina pana chadi nasagi da khanbani. Ibo aigi se pamde nang lawjo. Tamde yade haragane form pisindabi adum yawge inthokpa. Yare sak thamo. Practical exam numitni satra mayamdo notice board tagi pirakpa group singdu yengduna khupa semlame. Rasbirna kai gandab the group kainaga mama gi akhangba khara iramaga kokhan khrasu yaba sida. Sidi ahiba mayamdo loin haitaba mayam na ngaiba tarine. Exam phawba hodri koi bachat pe plan han yad khraba. Riana hairakpani Rasbirna ngasi se thoidokna koi dodi leite. Adu irasu nambol borado charu sena sumhaina bani. Yumda nga nahanjin basu tan banina. Nambol di am nakpanina. Nay sidi
Noi shoren pubiro. Ani duso mathaki group te yahoban. Phada dum kumakani. Khona chachida nasidi talle. Yari ko nanga mathaina de honani. Chachi haibasi yagande. Nakhoi lairi khai bising se karam ngangna duino khangde da. Raspberry na hairakpani. Riana haijade ko. Tanjadu da niti changlaktuna. Oja laktriza la hojikso. Pongdi tari tawrise. La abani manungda check khara tawri mal. Lairi khai bi ani ga taraba group se. Oh. Nasidi thengna loiba soidre. Ozana. Raspberry. Now da changwa sida. As tawradamni. Kari amuk soirajano. Kari daw no ngasi sibo. Hainingdana isuk suklaga adum changkhibadu ubada niti riyada wari saba horami. Hojiki mido mako khara chakpra. Biogi theory numitaso mana thokpa mawa pungang hana khangnakibadon. Ngaudabani he. Masaksiga yamsu dakhale. Kanano sibo nanga hana khangnabra. Khangnai. Thaina dai tuition puli. Mukhoi paungdo physics ki ozadoren haina maming chatpan. Asibu sardoren ni machara. Yam chambani. Mina hangasu sungai haidoktabani. Akhangba khrana khangbai wan. Wangang babudi magi hainabini. Oh, adudi lari khairamnina. Adudi khangdeda. Hoi, school afabada tamakpani. Mana haibadadi sida tambadagi 0 to 03 sida phangi hai subject loina. Aigi pabungoiramadi nungtigi lari takhandon. Aide ahanbada mase yam ngausenaramdoga malur. Man bakhakni ngaudi ngaudabani. Ado amuksu pakhangni kaino kahenba mongdi tawdabani. Kai haino adude. Tanjaduda raspberry prap changsela aga. Aishu khangdi kai haino. Pangai dairi. Kanada kai subject yana chatoino haino. Aishu khangdaba bu khangdi hain khumambani. Kaino kaide. Kai wakhal khalino. Nangna kai haino hangbadu gi khumbiba. Riya, nangdi form lawrabo tuition mayam gya. Lawri. Ayukta bayo chachirana khali. Oi hanubi, nangdi. Nungthildana physics ka chemistry ka tawrani. Ayukta na biology chatlani, maths ka. Narai ga tatliduna kai haiba. Aisu nangi timing si doini yawradra khangde. Chemistry na kon ga doini, physics na hani. Adu iragana aduda yawrage. Bio na physics ki matamda chatlage. Aduna parani. Iwani puntari ni adudi ha. Exam haunaba haiduna ayaba piraba matungda satra mayamdo masa masagi answer paper du lawrami. Ozana, noi kanamta sinaba yaroi ko. Maduda thengnaba thodi action lokhatkadamni. Theory paper matamdasu mass copy tawkhiba mayamdo pau leirabani. Phajani ngasidi parikya pass tawba kai. Practical da 0 phangba aina ahan boirani. 7 hapchilaga 007 ko onthokni ko. Aina wangangaga mangido kaigino raspberry. Kai haiki ge da hoba natro. Copy tawba yaroina haikibane sir. Okay. Nang tadi taridana. Aduga amanane. Sinaba yadrena thangnabada iriba miduda adugi scientific name du kawkhre. Ahobadu kainong ta hairo kaina hangnaba yaroi ko. Karamna shinni side ludawrine. Mapalda table ani pareng sana thagani. Aduda akoina species khara thamgani. Maduna akoina family adaidi name adui mayamdo paper da 1 2 tharaga iramdawni. Koidun wana haishina. Mayam loin gyan tari khale ko. Adudi nasagi ming roll mention bawro. Matam yam logano. Shin phamsu leiraroi idion thong wadawrida. Notice amaga. Mayam marakta practical record sign tawdaba kanagi yawrige lepkalo. Nupi ama hana lepkhatli. Tungda mangda raspberry sa lepkhatli. Ma ubada mayamdo angakpadi phawramde. Nang yawdaba yawde ne ha. Hero tari ne school sigya. Nangai kedo leiruge. Hanagi record to mangki bane sir. Naturally, aigido sign loin tawramadawni. Sanjana, nangina kai maramgino. Ai raspberry na hair se chumbra na check amta tawkhige makada. Sir, ai akon bai ama khakwat pane atai di loin sign tawre. Naringai matam chana submit tawba nang hodre. Nang ama excuse tawrage. Raspberry. Nang na haidu sengdi sengi ko. Shibu phagi tawba yawbadawna sir. Ai su manghaning banati. Ado kanana kramna lawkhibano khanghodre. Aina si mayam si tuina thokani haiduna nakhoi mayam da kanade haijabani. Oja masadagi sign lawdri phawba nasagi notebook to department ta thamamganu haina. Numitusu staff room changpham da thamammo haibadu da thamambani. Aishu hanbada lawge tawbani. Aduga dum leiramdre.
Oh, I'm very sorry to hear that. Pare. Ngasigidi excuse tawrage. Pham. Exam horasi thank you. Ngahak leiraga satra singdo mapanda thokhalai. Hai singba Rasbirni thangnabada leiriba midudagi sinbagi wakhal tawde. Hek mayuk nana lebliba nupidudagi sinba hawi. Tawradawni. Ina silladi loin laladawni. Masi shinba yaba nade. Rasbir, adugwani ying ido sarna pharadi phibam tajaroi. Asuk sangba ming mayam sibo kanana ningsing leidoino. Pharak taye sidi. Saring e. Amana leramba maphamda amana amuk lephawi. Sinbadi lepamde parikya amatada adu kyamna iraktribani. Ngasidi chumba chumdaba ansartana lamaidu thankre. Baibada kari hangdojano. As aidi nervous chatpa horibo. Thaina di school ojana randomly hangbani. Sidi ani ahum khak room amada changdoiba. Kaisulura moida. Ngasay akoini ibado adugi matangda hangaktoy mal. As ay akon bay kaudana ahoba khak irami. Hojikta ningsingi. Amung irugi su yararoi. Kare irido yarabani. Aidi haiba hitaba thokpa mission kram. Nang budi kaino. Sidairo nangida. Aidi kaina. Adumaindi sidara kanuda. Haitaba nate. Paadabani. Sumain khalo. Phazabalondada. Ojana. Rasbir, Niti, Rosan, Tenjing. Nakoy mari changak payarni. Manung changbaga mihol machado. Kanna purak padilardana. Tumning bahina dum paurami. Hakam di chaning kudum tasilaga kangi. Mathang hangake. Kumbalo raga dum thoki bayani ko. Hoy sir. Okay. Mr. Hero, naonde han hogi. Lag thoktana lagpani school da. Exam gidam. Aduna matam yamanghan bayade. Attaido. Ojagi wahaidu da noklami. Rasbir nokningba phaude. Tumningba phaurami. Ojana. What is blood? It is a fluid. Tell me what it is exactly. It's a connective tissue, sir. A big applause from my side. Mayam su khubal khubiyu herogi. Ahan bapa kum chum na pire. Asingkiro, sir. Adudi akhoina angang oringai da tamakpado haikibani. Angang oringai tamkre. Hojik sizinaba yade haiba leite. I was checking your knowledge. And you did it. Matungdasu hena khangba ngamnaba kana honaba yuko. Oh, mase haidi haiba jan. Aduga jiru tu kumain phangjano. Niti na wakhalda khanbani. Ozaduna. My next question is to you, Niti. Sir, I thokragi yaba natro. Emergency case la yadunani. Okay, nang kumbasu loire tho. Aduga ne miyate exam thari. Aduna koi chalaga disturb tawnu ko. Hoy sir. Answer ani khak chumna pirambaduna mangondagi hena chawba kana amasu ukidre. Ma mangaire khanjari. Bro, exam kam dorumge. Lakpana hairakpani. Rasbirna. Kaiwano ne bro. Nayambani. Adum nation bani. Ozana ngakpado yengba ngamdabadagi ay phathoramni. Ish, sakshina buiramgadro. Hoy, chindo khara beg phaw. School manungda. Only bro kaugadab. Maya mangda phazabida. Ay, chummini bro. Ngasai canteen da ahumdo miriam saduna achapot khara chaningi khangde chaningde khangde lauda yadabagi lauraga leiri. Kaino bro, nang ngari se ngasai de. Kananu kaino so ai de ngawbu ngawbro nangbo. Leini. Maram leini. Speak toriba thibungsina kanada kattoino. Na thodi phazan leite nangse. Exam se loidaba kyam watli jano. Bas ngai boramadi ngasai phangaga ne. Hanga thandawa jatlani. Lakpana. Kana ngai no so haidabani na. Ngai jo wajo. Aduda khoi so cho. Thibong khara se pidaba yadaba misagam leire. Adunani yam horkan. Ariembada nairakani ko. Niti thorakpa ngai riba haidu oiramali. Nikhil mabani wari saduna thorakpadu ubada khaw mayomdo paiduna fukhawgali. David na. Ko adunu bro. Leramu kuiroi. Tallagana gari mamai kaucho. Hanbe yarni. Ay. Shuwa lot piga tawini. Naishi koma. Kanada pido ino yingsi. Nikhil na. Kamain tawrame. Adum nungai ba na dronga siso. Adum nungai. Nahan yam langi haiba nupadu di nasidi langdrabo. Maming do kai kaugi khangak bro. Rasbir. Se, thank you. Prap chang sila aga achapoto niti da pisalak pani. Ibani thengna base nangak toida tole. Mingsu korokpa khumsu khumbiba. Aduga ngaksu ngakpiba. Nang mangai ne. Tanjadu da Nikhilna. Kaino nupi da karan tare de. Ish. Akala thau saningi ro nupi mamangda.
Tau nu ibo. Nang na hop chaba lay rasune. Adum loan chajo. Nayamba kem tairo. Aidi chumna chapot pijaning duna pijabani. Maram sulay te. Ay birthday suna te watli November 10 da po eedi. Ish. Kadar taura sing bahiro. Aduy kem na te da. Masa practical do. Nangonday lo inshin ba. Ama nupi do shin ba uraga pen na paper da pungkak takak pa do da. Nikhil na. Oja da haige. As, mashi am liyam de. Nupa uraga. Ay na sila kadorage. Nangonday shin ki bro. Nathulay dro. Yamugla ka no. Mapam sa igi michang agtang arakan. Nangi michang mayam do. Kanay makhada layban wana kangak pamikup da ne. Nathanta phaklang da tinba sungam da. Nupa su thokning. Wana kang do ur. As, noy ni khatna no. Se, sila horo. Ay di cham na marup amagum piba ni ko. Maana kay wakal khan bano di kang di. Ay noy nupi angang da kuk thada di ko. Ay na lawdong nupi so malim da khong da kre di ay. Ado ba thing na jo. Pira ba na tro. Ado de khoi chala gyan to. Thank you. Ay na so ay nang na so ay re. Thank you say pare. Welcome. Ko na mu birthday da ne. Chocolate layer piraki. Tarik su khangal ba ni na. Aphawa ni sari si. Nikhil na mangonda sauning lura mali. Raspberry so magi bro ani duga manaraga bike tuga hekta inare. Lakpa na. Bro. Mamang thangat pito shinji. Asi cycle wala se. Yam usitra di ne. May mathokay ligi ba. As ngay ko se. Layra kam tayo dyan kisan. Raspberry na. Bro. Oo thazi mo yung mamang. Khamaga. Aduga ne. Ako'y kiyam naigi habado sa uchi. Usita sa arda na. Ay ni som liyam thabi ba sida. Ako'y kanano kang dato ini gidoragi. Ahing chupa laik pa ni haraga hang doga. Pung siday paragi haraga. Sungpa ba da bang amiba ko ini. Bro. Horasi ko. Ahum tongi kaya na kibiba na te gari do. Yam hay na maning amuk tanggat. Mamang amuk tanggat. Layrak machado da. Cycle da chat pa ani do di. Lambi da ating ba oire. Bro. Noy ni kumto. Ay oo thagi. Naigi ba masimi siya. Kanghan gi ba igiso hay ba do. Raspberry na hayrak pa ni. David na. Bro. Ado di mapamani ahum dek ta thajal. Mi usitri ba hay do ni. Gari do. Oo ga thada na. Layrak machado kumhayo ehalami. Ngahak ni ngay sangda na ringay. Tiken sumayum da halakpa mapa oirami. Bro. Oza lay. Stop it. Ha. Oza. Kari daw riba Raspberry nang dia. Yum da hangi di later da na. Gari thaw sana layra boira. Sir. Sum. Hay. Nitiya. Chango da na nang so. Kay gilip to na yung layri no. Nikhil na. Sir. Yam hele masi Raspberry. Ngasay day ni. Hay. Namana ba masil da pa na hay no ni. Adum na hay ba pati ni. Sir hoy yung se say da oire. Ay di hana kang di. To. Sidagi thiaga. Ahan ba kontong do. Ay gini. Nung padok su koy thora ukay no. Sir. Ako'y di lakpa ya bro. Yay ni. Kay giya da ni. Ado noy lakpa da. Kang da ba wahang tana ba oina lakka da ba. Ohoy sir. Pare. Ado din ako'y so exam layro bay waramani. Yung da hanaro ko. Amok ko'y chachatu na layran. Nikhil. Nang suhan kro pa zana. Sir. Ay horin higda. Ako'y mapura laki. Layra mo ko. Hoy ni. David na. Bro. Ay thogi. Nang waramani. Asum na. Mako'y do chat kre. Tiken na yeng do na. Kaya da mga utiri ba no yung. Masida puro re. Mako'y ni hinjala ka doon. Sir. Siri krap pindi. Hay. Matang matam na ni. Nang mako'y kamana ba yade ko ni Nikhil. School gi khalaga. Ay nangwanda asayam thami ba ni. Hoy sir. Layrak machin yaw dringe. Gari do fat kamhali. Tung onthok to na yengay. Hay na ba tawro ba nate. Niti so. Tiken gi mayum maton da lep to na. Mako'y da yeng do na layrame. Lakpa na. Os. Laydre. Kari no paano. Nang asiga hop chanay ro. Hanubi man bisa. Chade da. Sum yeng ba ni. Kay kang na. Sak nang su yae.